ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯉꯥꯡ ꯃꯃꯤꯡꯅ ꯒꯥꯔꯅꯦꯠ ꯁ꯭ꯄꯤꯌꯔꯁ ꯀꯧꯏ꯫ ꯃꯥꯅ ꯁꯤꯈꯤꯕ ꯃꯇꯝꯁꯤꯗꯤ ꯃꯍꯥꯛ ꯆꯍꯤ 3 ꯆꯞ ꯆꯥꯅ ꯁꯨꯔꯕ ꯃꯇꯝꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊꯁꯦ 3 ꯗꯤꯁꯦꯝꯕꯔ 2008꯫ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯂꯦꯖꯤ ꯁ꯭ꯄꯤꯌꯔꯁ ꯀꯧꯏ꯫ ꯃꯥꯅ ꯒꯥꯔꯅꯦꯠꯅ ꯆꯍꯤ ꯑꯃꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯁꯦ ꯐꯦꯚꯔ ꯇꯧꯔꯒ ꯑꯣꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯁꯔꯩ ꯍꯧꯕꯒꯤ ꯇꯥꯏꯞꯇ ꯃꯁꯥꯁꯦ ꯈꯪꯆꯤꯡ ꯆꯤꯡꯉꯒ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯤꯗꯅ ꯌꯥꯡ ꯆꯤꯡꯕꯅ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯒ ꯇꯧꯕꯗꯒꯤ ꯃꯃꯥꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯀꯥꯟꯗꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯦ꯫ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯀꯥꯟꯗꯗꯤ ꯑꯉꯥꯡꯁꯦ ꯁꯣꯗꯤꯌꯝꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯔꯝꯃꯦꯅ ꯍꯥꯏ꯫ ꯁꯣꯗꯤꯌꯝꯁꯦ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯑꯉꯥꯡ ꯑꯃꯗ ꯂꯩꯒꯗꯧꯔꯤꯕ ꯁꯣꯗꯤꯌꯝꯁꯦ 140ꯅꯦꯅ ꯍꯥꯏ꯫ 140ꯁꯦ ꯍꯧꯖꯤꯛꯀꯤ ꯒꯥꯔꯅꯦꯠꯁꯤꯗꯗꯤ 182 ꯌꯥꯎꯋꯦꯅ ꯍꯥꯏ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯦ ꯄꯤꯛꯏꯕ ꯆꯍꯤ ꯑꯃꯃꯨꯛꯇꯁꯨ ꯁꯨꯔꯤ, ꯀꯃꯥꯏꯅ ꯊꯨꯝꯁꯦ ꯁꯨꯛ ꯌꯥꯝꯅ ꯆꯥꯔꯤꯅꯣ, ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅꯕꯗ ꯃꯃꯥꯅ ꯈꯪꯍꯧꯗꯕꯗꯒꯤ ꯊꯨꯝ ꯆꯥꯔ ꯂꯩꯔꯝꯕ ꯖꯥꯠꯂꯥꯅ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯁꯨꯝ ꯈꯟꯅꯩꯌꯦꯅ ꯍꯥꯏ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯦ IP ꯀꯥꯞꯄꯤꯔꯦ, ꯑꯗꯒꯤ ꯊꯨꯝꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯃꯃꯥꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯦ, ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯀꯩ ꯆꯥꯏ, ꯑꯗꯒꯤ ꯃꯃꯥꯁꯤꯅ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯄꯣꯛꯂꯛꯄꯗꯒꯤꯁꯨ ꯌꯥꯝꯅ ꯃꯁꯥꯁꯦ ꯐꯠꯇꯦ, ꯃꯁꯥꯁꯦ ꯆꯕꯤꯠ ꯃꯁꯥꯁꯨ ꯐꯠꯇꯕꯗ ꯄꯤꯛꯑꯒ, ꯍꯥꯏꯕꯗꯤ ꯅꯥꯒꯟꯕ ꯑꯉꯥꯡ ꯃꯥꯜꯂꯒ ꯃꯁꯥꯁꯦ ꯐꯠꯇꯅ ꯁꯨꯝ ꯄꯣꯛꯂꯛꯑꯦꯅ ꯍꯥꯏ꯫ ꯑꯗꯒꯤ ꯄꯣꯛꯂꯛꯑꯀꯥꯟꯗ ꯃꯃꯥꯁꯤꯅ ꯁꯪꯒꯣꯝ ꯊꯛꯑꯣꯅ ꯌꯥꯗꯦꯅ ꯐꯣꯔꯃꯨꯂꯥ ꯑꯃ ꯄꯤꯊꯛꯑꯦ ꯍꯥꯏ꯫ ꯐꯣꯔꯃꯨꯂꯥꯁꯤꯁꯨ ꯗꯣꯛꯇꯔꯁꯤꯅ ꯁꯣꯗꯤꯌꯝ ꯌꯥꯎꯕ ꯐꯣꯔꯃꯨꯂꯥꯁꯦ ꯑꯃꯠꯇ ꯄꯤꯊꯛꯑꯅꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯒꯤꯗꯤ ꯃꯃꯥꯁꯤꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯇꯥꯕ ꯂꯣꯏꯔꯒ ꯍꯣꯏ ꯑꯗꯨꯗꯤ ꯑꯉꯥꯡꯗꯣ ꯄꯨꯊꯕ ꯌꯥꯔꯅꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯉꯥꯡꯁꯦ ꯄꯨꯊꯔꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯒ ꯑꯃꯨꯛ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯄꯨꯈꯠꯂꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯇꯨ ꯂꯣꯏꯅꯃꯛ ꯇꯧꯔꯤꯅꯦ, ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯨꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯣꯗꯤꯌꯝꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯆꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯃꯨꯛ ꯁꯣꯗꯤꯌꯝꯗꯣ ꯂꯧꯊꯣꯛꯑꯦ, ꯑꯗꯒꯤ IV ꯇꯧꯔꯒ ꯀꯥꯞꯄꯒ ꯈꯣꯠꯂꯒ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯐꯍꯜꯂꯦ꯫ ꯐꯍꯜꯂꯀꯥꯟꯗ ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ, ꯆꯥꯎꯊꯣꯛꯑꯣ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯦ, ꯃꯁꯥꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦ, ꯅꯥꯕꯒꯤ ꯃꯕꯨꯛꯁꯨ ꯀꯥꯏꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏ꯫ ꯑꯗꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯆꯥꯔꯤꯕ ꯄꯣꯠ ꯆꯩ, ꯍꯥꯏꯗꯤ ꯃꯥꯅ ꯊꯛꯄ ꯁꯪꯒꯣꯝ, ꯑꯗꯒꯤꯗꯤ ꯆꯥꯛ ꯆꯥꯕ ꯈꯔ ꯍꯩꯔꯕꯅꯤꯅ ꯃꯄꯪꯒꯤ ꯄꯣꯠꯁꯦ, ꯆꯥꯛ ꯍꯥꯏꯕꯗꯤ ꯃꯄꯪꯒꯤ ꯄꯣꯠ ꯈꯔ ꯆꯥꯕ ꯍꯩꯔꯕꯅꯤꯅ ꯑꯗꯨ ꯆꯥꯕꯗꯒꯤꯔꯅꯁꯨ ꯑꯃꯨꯛ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯈꯜꯂꯤ꯫ ꯃꯃꯥꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯁꯤꯗ ꯃꯥꯅ ꯆꯥꯕꯁꯦ ꯗꯥꯏꯔꯤ ꯑꯃꯗ ꯏꯁꯜꯂꯒꯦ, ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯗ ꯌꯦꯡꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯧ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯁꯠ ꯂꯥꯎꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ꯫ ꯃꯃꯥꯁꯤꯁꯨ ꯊꯕꯛ ꯁꯨꯐꯝ ꯈꯣꯠꯐꯝ ꯈꯪꯗꯅ ꯃꯆꯥꯁꯦ ꯑꯃꯨꯛ ꯄꯨꯈꯠ ꯗꯣꯛꯇꯔꯗ, ꯑꯗꯩ ꯃꯊꯥ ꯁꯥꯗꯅ ꯑꯉꯥꯡꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯁꯦ ꯃꯄꯥ ꯌꯥꯎꯗꯅ ꯂꯩꯕꯅꯦ꯫ ꯃꯄꯥꯁꯦ ꯃꯃꯥꯁꯤꯅ ꯍꯥꯏꯕꯗꯗꯤ ꯄꯨꯂꯤꯁꯅꯤ, ꯑꯗꯣ ꯍꯨꯔꯥꯟꯕ ꯑꯃ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯁꯤꯈ꯭ꯔꯦꯅ ꯍꯥꯏ꯫ ꯑꯗꯒꯤ ꯃꯃꯥꯒ ꯒꯥꯔꯅꯦꯠꯀꯁꯦ ꯃꯣꯏ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯐꯦꯂꯣꯁꯤꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯣꯜ ꯑꯦꯖ, ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯒ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯒꯒꯤ ꯐ꯭ꯔꯤꯗ ꯆꯥꯕ ꯊꯛꯄ ꯂꯩꯍꯟꯅꯕ ꯁꯤꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯒꯥꯔꯅꯦꯠꯁꯦ ꯆꯍꯤ 3 ꯁꯨꯔꯦ ꯍꯥꯏꯌꯦ ꯑꯁꯤꯗ ꯂꯩꯕꯗꯤ꯫ ꯗꯣꯛꯇꯔꯗ ꯃꯥꯁꯦ ꯀꯨꯏꯅ ꯐꯔꯦ, ꯆꯍꯤ ꯑꯃꯗ ꯅꯥꯈꯤꯕꯗꯨꯅ ꯆꯍꯤ 2-3ꯗꯤ ꯅꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯒꯤꯗꯤ ꯃꯥ ꯆꯍꯤ 4 ꯁꯨꯔꯛꯑꯦ ꯑꯁꯤꯒꯤ ꯐꯦꯂꯣꯁꯤꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯑꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯁꯤꯅ ꯒꯥꯔꯅꯦꯠꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯌꯦ꯫ ꯒꯥꯔꯅꯦꯠꯁꯦ ꯃꯁꯥꯁꯨ ꯌꯥꯝ ꯐꯒꯠꯂꯦ, ꯑꯗꯒꯤ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ, ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯕ, ꯃꯕꯨꯛ ꯇꯞꯄ ꯑꯉꯥꯡꯅ ꯑꯣꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ, ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯅꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯩꯅ ꯍꯥꯏ꯫
ꯑꯗꯒꯤ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯅꯦꯠꯁꯦ ꯂꯥꯏꯍꯧ ꯌꯥꯝ ꯀꯟꯅ ꯍꯧꯔꯒ ꯃꯀꯣꯛꯁꯨ ꯆꯤꯛꯑꯦ, ꯀꯣꯛ ꯅꯥꯏ, ꯑꯗꯩꯗꯤ ꯄꯨꯛꯁꯨ ꯅꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ, ꯑꯣꯁꯨ ꯑꯣꯏ, ꯍꯦꯛꯇ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩꯌꯦ꯫ ꯑꯗꯩ ꯃꯃꯥꯁꯤꯅ ꯗꯣꯛꯇꯔꯁꯤꯗ ꯄꯨꯈꯠꯂꯦ꯫ ꯑꯗꯒꯤ ꯄꯨꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯁꯣꯗꯤꯌꯝꯁꯦ ꯋꯥꯡꯉꯝꯗꯣꯏꯅꯦꯕ꯫ ꯑꯗꯨꯒ ꯒꯥꯔꯅꯦꯠꯀꯤ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯦ ꯍꯥꯏ꯫ ꯕ꯭ꯂꯣꯛꯁꯤ ꯃꯃꯤꯡꯅ ꯒꯥꯔꯅꯦꯠ ꯗ ꯒ꯭ꯔꯦꯠ ꯑꯅ ꯊꯥꯏ ꯍꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯅꯥꯔꯦ, ꯑꯗꯒꯤ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯐꯪꯅꯕ ꯃꯥꯅ ꯁꯨꯝ ꯕ꯭ꯂꯣꯛꯁꯦ ꯍꯥꯡꯕꯖꯥꯠꯅꯤ, ꯑꯉꯥꯡꯁꯤꯒꯤ ꯐꯣꯇꯣ ꯌꯥꯎꯗꯅ ꯗꯣꯛꯇꯔ ꯆꯠꯄꯒꯤ, ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ, ꯃꯌꯥꯝꯅ ꯑꯝꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ, ꯑꯝꯇ ꯐꯍꯟꯕꯤꯌꯨꯅ ꯏꯁꯣꯔ ꯈꯨꯔꯝꯁꯤ, ꯑꯗꯨ ꯇꯧꯁꯤꯅ ꯃꯥꯁꯦ ꯃꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯑꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯝ ꯇꯧꯔꯛꯑꯦ, ꯃꯤꯅ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯁꯨꯝ ꯀꯃꯦꯟ ꯄꯤꯔꯛꯅ ꯈꯣꯠꯂꯛꯅ ꯁꯨꯝ ꯇꯧꯋꯦ꯫ ꯑꯗꯒꯤ ꯂꯦꯖꯤꯁꯦ, ꯒꯥꯔꯅꯦꯠꯀꯤ ꯃꯃꯥꯁꯦ, ꯑꯁꯤꯅ ꯃꯆꯥꯅ ꯗꯣꯛꯇꯔꯗ ꯂꯩꯕ, ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯒ ꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃꯦ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯀꯥꯟꯗꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯒ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ, ꯃꯥꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯈꯠꯂꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯅꯦꯕ, ꯀꯔꯤꯒꯤꯅꯣ, ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ, ꯃꯥꯒꯤ ꯁꯣꯗꯤꯌꯝ ꯍꯥꯏꯕ ꯊꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛ ꯆꯥꯁꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯏꯟꯖꯦꯛ ꯇꯧꯁꯟꯕ, ꯍꯥꯏꯕꯗꯤ ꯁꯤꯔꯤꯟꯁꯇꯒ ꯀꯥꯞꯁꯟꯕ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯤꯟꯗꯒꯤ ꯐꯖꯅ ꯆꯈꯥꯎꯗ ꯁꯨꯃꯥꯏꯅ ꯇꯥꯈ꯭ꯔ ꯃꯇꯝꯗꯇ ꯁꯣꯗꯤꯌꯝꯁꯦ ꯋꯥꯡꯒꯗꯧꯅꯤ, ꯀꯃꯥꯏꯅꯅꯣ ꯃꯥꯅ ꯊꯨꯝꯁꯦ ꯀꯌꯥꯝ ꯆꯥꯔꯖꯥꯠꯅꯣ ꯑꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯗꯣꯛꯇꯔꯁꯤꯡꯁꯤꯁꯨ ꯆꯃꯝꯅꯕ ꯑꯃ ꯀꯃꯥꯏꯅꯅꯣꯅ ꯁꯨꯝ ꯈꯜꯂꯦ꯫ ꯑꯗꯒꯤ ꯑꯥꯏ ꯕꯤ ꯀꯥꯞꯄꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯁꯣꯗꯤꯌꯝꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅ 182 ꯂꯩꯈꯤꯕ, ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯒ ꯒꯥꯔꯅꯦꯠꯁꯦ ꯁꯨꯝ ꯀꯥꯟꯗꯗꯤ ꯃꯀꯣꯛꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯛꯇꯅ, ꯑꯗꯒꯤ ꯃꯕꯨꯛꯁꯤꯁꯨ ꯄꯥꯏꯔꯒ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯩ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯄꯥꯏꯞ ꯑꯃ ꯍꯥꯞꯄꯤꯔꯦ, ꯍꯥꯏꯕꯗꯤ ꯅꯥꯇꯣꯟꯗ ꯑꯩꯈꯣꯏ ꯆꯈꯥꯎꯗ ꯗꯥꯏꯔꯦꯛ ꯏꯟꯖꯦꯁ ꯇꯧꯅꯕ, ꯗꯥꯏꯔꯦꯛ ꯆꯈꯥꯎꯗ ꯇꯥꯅꯕ, ꯆꯤꯟꯗꯒꯤ ꯆꯥꯗꯅꯕ, ꯃꯥꯒꯤ ꯆꯥꯕꯗ ꯀꯥꯟꯅꯒꯗꯧꯕ ꯄꯣꯠ ꯆꯥꯕꯗꯣ ꯁꯪꯒꯣꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ, ꯆꯤꯟꯗꯒꯤ ꯆꯥ ꯌꯥꯗꯕꯤ ꯅꯥꯇꯣꯟꯗꯒꯤ ꯗꯥꯏꯔꯦꯛ ꯊꯥꯖꯤꯟꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒ ꯃꯥꯁꯦ ꯑꯣꯛꯁꯤꯖꯦꯟ ꯄꯥꯜꯂꯒ ꯊꯝꯃꯦꯅ ꯍꯥꯏ꯫ ꯑꯣꯛꯁꯤꯖꯦन ꯄꯥꯜꯂꯀꯥꯟꯗ ꯒꯥꯔꯅꯦꯠꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏꯁꯦ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 17ꯗꯅꯦꯕ, 2014ꯒꯤ 2014ꯁꯤꯗꯗꯤ ꯃꯥꯁꯦ ꯆꯍꯤ 6 ꯁꯨꯔꯕꯅꯦ, ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯂꯣꯏ ꯍꯩꯔꯕꯅꯦꯕ, ꯃꯀꯣꯛ ꯆꯤꯛꯑꯦ, ꯑꯗꯩ ꯄꯨꯛ ꯅꯥꯏ ꯐꯖꯅ ꯍꯥꯏꯕ ꯍꯩꯔꯕ ꯃꯇꯝꯅꯦꯕ꯫ ꯑꯗꯒꯤ ꯅꯨꯃꯤꯠ 2ꯃꯨꯛ ꯂꯩꯔꯦ ꯗꯣꯛꯇꯔꯁꯤꯗ꯫ ꯗꯣꯛꯇꯔꯁꯤꯅ ꯐꯖꯅ ꯃꯥꯒꯤ ꯆꯥꯅꯕ ꯈꯣꯠꯅꯕ ꯅꯔꯁꯁꯤꯡꯁꯤꯅ ꯐꯖꯅ ꯃꯥꯁꯦ ꯁꯦꯟꯅꯔꯒ ꯂꯩꯔꯤꯅꯦ꯫ ꯃꯥꯒꯤ ꯃꯃꯥꯁꯤ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯕꯅꯦꯕ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ꯫ ꯑꯗꯩ ꯅꯨꯃꯤꯠ 2ꯃꯨꯛ ꯂꯩꯔꯒ ꯃꯁꯥꯁꯦ ꯈꯤꯇꯪ ꯐꯒꯠꯂꯛꯑꯦ, ꯃꯥꯒꯤ ꯀꯔꯤꯝꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯣꯗꯤꯌꯝꯒꯤ ꯆꯥꯡꯁꯦ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ, ꯂꯣꯏ ꯐꯈ꯭ꯔꯦ꯫ ꯑꯗꯩꯗꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯁꯤꯗ ꯃꯕꯨꯛꯁꯦ ꯄꯥꯏꯔꯒ ꯊꯔꯣ ꯑꯣꯜꯂꯒ ꯀꯣꯛ ꯆꯤꯛꯑꯦ, ꯄꯨꯛꯁꯨ ꯅꯥꯔꯦ, ꯍꯦꯛꯇ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯄꯦꯅ ꯍꯥꯏ ꯑꯉꯥꯡꯁꯦ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯀꯥꯟꯗꯗꯤ ꯁꯣꯗꯤꯌꯝꯁꯦ ꯑꯃꯨꯛ ꯋꯥꯡꯉꯒ ꯂꯩꯔꯝꯃꯦ꯫ ꯃꯣꯏ ꯗꯣꯛꯇꯔꯁꯤꯡꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯀꯃꯥꯏꯅꯅꯣ, ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ, ꯑꯗꯨ ꯀꯃꯥꯏꯅꯅꯣꯅ ꯃꯣꯏꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯀꯣꯟꯅ ꯌꯦꯡꯉꯁꯤ, ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯐꯍꯟꯈꯤꯁꯤꯅ ꯃꯣꯏꯅ ꯏꯌꯔ ꯂꯤꯐ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯑꯩꯈꯣꯏ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ, ꯑꯉꯥꯡ ꯉꯥꯛꯇꯒꯤ ꯂꯥꯌꯦꯡꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯒ ꯆꯠꯂꯦ ꯑꯉꯥꯡꯁꯦ꯫ ꯑꯗꯒꯤ ꯄꯨꯔꯀꯥꯟꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯀꯥꯟꯗꯗꯤ ꯒꯥꯔꯅꯦꯠꯁꯦ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯁꯣꯗꯤꯌꯝꯁꯦ ꯋꯥꯡꯃꯟꯕꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯏꯁꯤꯡ ꯆꯪꯉꯦꯅ ꯍꯥꯏ, ꯕ꯭ꯔꯦꯟꯁꯤꯗ ꯂꯣꯏ ꯍꯥꯏꯒꯠꯇꯅ ꯕ꯭ꯔꯦꯟꯁꯤ ꯏꯁꯤꯡ ꯆꯪꯉꯦ, ꯌꯥꯝꯅ ꯑꯔꯨꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯦ ꯍꯤꯡꯕꯁꯦ ꯁꯔꯚꯥꯏꯚ ꯇꯧꯕ, ꯍꯥꯏꯕꯗꯤ ꯍꯤꯡꯕꯁꯦ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ, ꯏꯁꯣꯔ ꯈꯨꯔꯝꯁꯤꯅ ꯗꯣꯛꯇꯔꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ꯫ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯃꯃꯥꯗ
ꯄꯥꯎ ꯄꯤꯈꯔꯦ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯕ꯭ꯂꯣꯛꯇ ꯃꯥꯒꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯁꯨꯃꯥꯏꯅ ꯂꯥꯏꯌꯦꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯌꯥꯝ ꯕ꯭ꯔꯦꯟꯗ ꯏꯁꯤꯡ ꯆꯪꯉꯦ ꯑꯗꯨꯅ ꯂꯥꯏꯌꯦꯡꯕ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯁꯨꯝ ꯒꯨꯒꯜ ꯄꯦꯗ ꯃꯥꯒꯤ ꯂꯥꯏꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯒꯁꯦ ꯁꯨꯝ ꯗꯣꯅꯦꯠ ꯇꯧꯔꯛꯑꯦ ꯍꯥꯏ ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯐꯪꯉꯦꯅ ꯍꯥꯏ ꯃꯃꯥꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯉꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯄꯨꯈꯠꯂꯀꯥꯟꯗꯗꯤ ꯒꯥꯔꯅꯦꯠꯁꯦ ꯃꯀꯣꯛꯇ ꯕ꯭ꯔꯦꯟꯗ ꯏꯁꯤꯡ ꯆꯪꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯍꯤꯡꯕꯁꯦ ꯉꯝꯗꯔꯦꯕ ꯅꯨꯃꯤꯠ 4-5ꯃꯨꯛ ꯂꯩꯔꯒ ꯒꯥꯔꯅꯦꯠꯁꯦ ꯁꯤꯔꯦꯅ ꯄꯥꯎ ꯄꯤꯔꯦ ꯃꯃꯥꯗ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯔꯤꯕ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯅ ꯐꯖꯅ ꯂꯥꯏꯌꯦꯡꯗꯕꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯦꯅ ꯃꯌꯥꯝꯁꯤꯅꯏꯁꯨ ꯍꯧꯋꯦꯅ ꯍꯥꯏ ꯏꯁꯨ ꯍꯧꯔꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯅꯝꯃꯦꯅ ꯍꯥꯏ ꯑꯗꯨ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯀꯃꯥꯏꯅꯅꯣ ꯑꯝꯇꯗꯤ ꯊꯤꯒꯠꯁꯤꯅ ꯃꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯒꯥꯔꯅꯦꯠꯅ ꯕꯦꯗꯇ ꯑꯗꯨꯒꯤ ꯔꯨꯝꯁꯤꯗ ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯜꯂꯦꯕ ꯀꯦꯃꯦꯔꯥꯁꯦ ꯃꯃꯥꯁꯤꯅꯗꯤ ꯎꯗꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯄꯖꯥꯠꯅꯤ ꯀꯦꯃꯦꯔꯥꯁꯤꯗ ꯒꯥꯔꯅꯦꯠꯁꯤꯅ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯃꯥꯅ ꯈꯪꯅꯥ ꯅꯥꯔꯛꯄ ꯊꯕꯛ ꯃꯥꯔ ꯑꯣꯜꯂꯛꯄ ꯅꯨꯃꯤꯠꯁꯦ ꯑꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯒꯥꯔꯅꯦꯠꯀꯤ ꯃꯃꯥ ꯂꯦꯖꯤ ꯁ꯭ꯄꯤꯌꯔꯁꯤꯅ ꯃꯈꯨꯠꯇ ꯀꯞ ꯑꯉꯧꯕ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯒꯥꯔꯅꯦꯠꯁꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯍꯜꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯉꯦ ꯍꯥꯏ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯃꯈꯨꯠ ꯁꯝꯃꯒ ꯄꯨꯈꯤꯕꯁꯦ ꯀꯦꯃꯦꯔꯥꯁꯤꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯔꯦꯀꯣꯔꯗꯤꯡꯁꯦ ꯎꯔꯀꯥꯟꯗ ꯑꯁꯤꯗꯒꯤ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗꯅꯦꯕ ꯒꯥꯔꯅꯦꯠꯁꯤꯅ ꯃꯤꯅꯤꯠ 3-4 ꯂꯩꯔꯒ ꯍꯦꯛꯇ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯛꯏꯁꯦ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯃꯌꯥꯝꯒꯤ ꯏꯁꯨ ꯑꯃ ꯍꯧꯔꯛꯄꯗꯣ ꯑꯉꯥꯡꯗꯣ ꯍꯥꯠꯂꯦ ꯅꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯩꯅꯤꯅ ꯇꯧꯅꯕꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯦꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯅ ꯄꯨꯂꯤꯁꯇ ꯁꯦꯟꯅꯔꯦ ꯑꯗꯨꯒ ꯃꯃꯥꯁꯦ ꯆꯤꯡꯅꯩ ꯃꯃꯥꯁꯦ ꯐꯥꯒꯠꯁꯦꯅ ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯁꯤꯅ ꯋꯥꯔꯦꯟ ꯏꯁꯨ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯂꯦꯖꯤ ꯁ꯭ꯄꯤꯌꯔꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯁꯤꯗ ꯆꯦꯛ ꯇꯧꯔꯦ ꯂꯦꯖꯤꯗꯤ ꯁꯣꯝꯗ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦ ꯃꯥꯗꯤ ꯕ꯭ꯂꯣꯛꯇ ꯅꯝꯗꯅ ꯕ꯭ꯂꯣꯛꯇ ꯇꯥꯍꯧꯔ ꯂꯩꯕꯅꯦꯕ ꯑꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯥ ꯈꯪꯍꯟꯗꯕꯤꯗ ꯌꯨꯝꯁꯤꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯑꯦ ꯃꯥ ꯈꯪꯉꯝ ꯇꯥꯔꯗꯤ ꯌꯨꯝꯗꯨꯗꯒꯤ ꯆꯤꯡꯅꯒꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯥ ꯂꯣꯏ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ ꯌꯥꯝꯅ ꯊꯥꯖꯗꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯊꯥꯖꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯃꯥ ꯑꯃ ꯑꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯂꯦꯖꯤꯁꯦ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯂꯦꯖꯤꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯥꯏꯕꯤꯒꯤ ꯕꯦꯒ ꯑꯃ ꯐꯪꯉꯦ ꯍꯥꯏ ꯕꯦꯒꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯒ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯇꯥꯏꯞꯇ ꯄꯥꯎꯗꯔ ꯑꯃ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯂꯦꯖꯤ ꯃꯌꯨꯝꯁꯦ ꯍꯦꯛ ꯆꯪꯕ ꯀꯥꯟꯁꯤꯗ ꯊꯨꯝꯒꯤ ꯀꯧꯇꯥꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯐꯝ ꯂꯣꯏꯅꯃꯛꯇ ꯊꯨꯝ ꯀꯧꯇꯥꯁꯦ ꯐꯅꯌꯥꯝ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨ ꯊꯨꯝ ꯀꯧꯇꯥꯁꯤꯡꯁꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯍꯥꯏ ꯀꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯣꯅ ꯃꯣꯏꯁꯦ ꯑꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯁꯨꯝ ꯈꯔ ꯆꯤꯡꯅꯕꯗꯤ ꯍꯧꯔꯦꯅ ꯍꯥꯏ ꯑꯗꯣ ꯗꯥꯏꯔꯦꯛ ꯄ꯭ꯔꯨꯐ ꯐꯪꯗꯕꯒꯤ ꯄ꯭ꯔꯨꯐ ꯐꯪꯅꯕ ꯊꯤꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯒꯤ ꯑꯉꯥꯡꯗꯨꯅ ꯑꯥꯏꯕꯤꯒꯤ ꯕꯦꯒ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯗꯣ ꯑꯗꯨꯒꯤ ꯑꯥꯏꯕꯤ ꯕꯦꯒꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯕ ꯄꯥꯎꯗꯔ ꯌꯥꯎꯔꯝꯃꯦꯅ ꯍꯥꯏ ꯄꯥꯎꯗꯔꯁꯦ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯇꯦꯁ ꯇꯧꯔꯦ ꯇꯦꯁ ꯇꯧꯔꯀꯥꯟꯗꯗꯤ ꯊꯨꯝꯒꯤ ꯆꯥꯡꯁꯦ ꯃꯥꯅ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯞꯄꯖꯥꯠꯅꯤ ꯊꯨꯝꯒꯤ ꯆꯥꯡꯁꯦ 80% ꯌꯥꯎꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯐꯥꯔꯦ ꯃꯃꯥꯁꯦ ꯐꯥꯔꯦ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯐꯦꯂꯣꯁꯤꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯥꯏꯕꯤ ꯕꯦꯒ 2-3ꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯌꯦ ꯑꯗꯨꯗꯁꯨ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯆꯞ ꯆꯥꯅ ꯊꯨꯝꯒꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯐꯪꯉꯦ ꯊꯨꯝꯒꯤ ꯆꯥꯡꯁꯦ 80% ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯅꯅꯦꯕ ꯑꯉꯥꯡꯁꯤꯗ ꯀꯥꯞꯁꯤꯜꯂꯒ ꯑꯉꯥꯡꯁꯦ ꯅꯥꯍꯜꯂꯤꯁꯦ ꯃꯃꯥꯁꯤꯅ ꯑꯣꯏꯔꯝꯃꯦꯕ ꯂꯥꯁꯇ ꯑꯗꯒꯤ ꯃꯃꯥꯁꯦ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯑꯗꯩ ꯋꯥꯍꯪ ꯄꯥꯎ ꯇꯧꯔꯦ ꯌꯥꯝ ꯐꯠꯇꯕ ꯃꯃꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯑꯄꯪꯕ ꯆꯦꯟꯕ ꯑꯗꯨ ꯇꯧꯕꯅ ꯑꯉꯥꯡ ꯃꯆꯥ ꯃꯛꯄꯨ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯉꯁꯥꯏꯒꯤ ꯂꯦꯖꯤꯅ ꯒꯥꯔꯅꯦꯠꯀꯤ ꯃꯄꯥꯁꯦ ꯄꯨꯂꯤꯁꯅꯤ ꯍꯨꯔꯥꯟꯕ ꯇꯥꯟꯅꯕꯗ
ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯃꯦꯕ ꯀꯩꯒꯤꯅꯣꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯥꯅ ꯕ꯭ꯂꯣꯛꯁꯦ ꯍꯥꯡꯉꯒ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟ ꯃꯌꯥꯝꯁꯤꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯨꯅ ꯐꯕ ꯑꯣꯏꯌꯣ ꯀꯥꯏꯅ ꯃꯤꯅ ꯃꯇꯦꯡꯒ ꯄꯥꯡꯉꯛꯄ ꯄꯩꯁꯥꯒ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯍꯩꯕ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯁꯤꯁꯦ ꯀꯗꯔ ꯌꯥꯝꯅ ꯍꯩꯕ ꯃꯆꯤꯟ ꯊꯤꯔꯒ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯃꯤ ꯊꯥꯖꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕ ꯃꯀꯣꯛ ꯁꯥꯏꯀꯦꯟꯒꯨꯝꯕ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯑꯗꯒꯤ ꯂꯦꯁꯤꯁꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯅꯥꯍꯜꯂꯤꯁꯦ ꯍꯣꯏ ꯄꯣꯛꯄꯗꯒꯤ ꯃꯁꯥ ꯈꯔ ꯐꯠꯇꯅ ꯄꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯣꯠꯂꯒ ꯅꯩꯔꯒ ꯑꯉꯥꯡꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯤꯁꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟ ꯐꯪꯅꯕꯅꯦ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯥꯒꯤ ꯈꯟꯕꯤꯅꯕ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛꯁꯤꯗ ꯃꯥꯁꯦ ꯍꯦꯛꯇ ꯑꯐꯥꯎꯕ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅꯕꯅ ꯃꯥꯏ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯄꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯀꯦꯁꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯔꯠꯅ ꯄꯨꯂꯤꯁꯁꯤꯡꯅ ꯑꯗꯨꯒ ꯖꯁꯅ ꯃꯃꯥ ꯂꯦꯁꯤꯁꯦ ꯒꯤꯜꯇꯤꯅꯦꯅ ꯃꯥꯁꯦ ꯃꯁꯥꯅꯁꯨ ꯇꯧꯕꯅꯦꯅ ꯂꯣꯏ ꯄ꯭ꯔꯨꯞ ꯐꯪꯉꯦ ꯃꯁꯥꯅꯁꯨ ꯍꯥꯏꯖꯔꯦ ꯃꯥꯅ ꯇꯧꯕꯅꯦꯅ ꯑꯗꯨꯅ ꯃꯥꯁꯦ 20 years ꯖꯦꯜꯗ ꯂꯩꯅꯕꯅ ꯖꯁꯁꯤꯡꯅ ꯔꯥꯏ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯦꯛꯀꯤꯗꯤ ꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯣꯠꯂꯒ ꯍꯥꯠꯇꯣꯛꯀꯗꯧꯕꯅꯦ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 3ꯃꯨꯛꯇ ꯁꯨꯔꯤꯕꯗꯨ ꯃꯣꯏꯅ ꯆꯍꯤ 3 ꯅꯠꯇꯦ ꯄꯤꯛꯏꯀꯥꯟꯗꯒꯤ ꯃꯥꯅ ꯑꯉꯥꯡꯁꯤꯅ ꯅꯥꯔꯝꯒꯗꯧꯕꯗꯣ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯋꯥꯔꯒ ꯁꯤꯔꯤꯅꯦꯕ ꯑꯉꯥꯡꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯨꯝ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ